ꯑꯩꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯅ ꯕꯦꯁ ꯌꯔꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯃꯇꯥꯡꯁꯤꯁꯨ ꯑꯩꯈꯣꯏ 1961 ꯑꯣꯏꯅꯤ ꯍꯥꯏꯕꯗꯣ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯏꯟꯗꯤꯚꯤꯖꯨꯋꯦꯜꯁ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅꯗꯤ ꯍꯧꯖꯤꯛ 1951 ꯄꯥꯝꯕꯒꯤ ꯄꯣꯠ ꯂꯩꯔꯤꯉꯩ ꯃꯔꯛꯇ ꯁꯦꯟꯁꯁꯁꯦ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯤꯜꯒꯤꯗꯒꯤ ꯍꯧꯖꯤꯟꯒꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯄꯁꯤꯗ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ CSOs ꯃꯌꯥꯝ ꯑꯃꯅ NRC ꯍꯥꯟꯅ ꯑꯞꯗꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁ ꯇꯧꯕꯗ ꯃꯤꯇꯣꯞ ꯈꯟꯗꯣꯛꯑ ꯃꯇꯨꯡꯗ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯉꯁꯤ ꯆꯠꯊꯔꯛꯏ ꯄꯣꯠꯁꯦ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯂꯣꯏ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯁꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 9ꯅꯤ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯑꯣꯄꯣꯖꯤꯁꯟ ꯑꯃꯗꯤ ꯔꯨꯂꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯠꯄꯗꯧꯅꯁꯨ ꯑꯗꯨꯝ ꯎꯏ ꯑꯗꯨꯒ ꯃꯈꯣꯏ ꯇꯁꯦꯡꯅ ꯇꯧꯐꯝ ꯊꯣꯛꯄ ꯍꯪꯐꯝ ꯊꯣꯛꯄ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯐꯣꯔꯃꯦꯂꯤꯇꯤꯁꯇꯨ ꯉꯥꯛꯅꯤ ꯉꯥꯛꯇꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯩꯈꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯦꯒꯦꯟꯁꯇ ꯉꯥꯡꯕ ꯉꯥꯡꯗꯕ ꯋꯥꯐꯝ ꯅꯠꯇꯅ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯁꯤಎಂ ꯑꯣꯏꯔꯝꯕ ꯁꯤ ꯑꯣꯏꯕꯣꯏꯕꯤꯅ ꯊꯝꯕ ꯋꯥꯐꯝ ꯑꯃꯗ ꯆꯤꯡꯒꯤ ꯃꯇꯥꯡ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯆꯤꯡꯒꯤ ꯀꯥꯡꯕꯨꯁꯨ ꯀꯔꯤꯝꯇ ꯌꯦꯠꯇꯦ ꯑꯗꯨ ꯇꯧꯗꯦ ꯍꯥꯏꯕ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯃꯣꯏ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯁꯦꯜ ꯀꯦꯔꯤꯗꯔ ꯑꯣꯏꯕ ꯃꯍꯥꯛꯅ ꯊꯝꯕ ꯀꯣꯏꯁꯟꯗꯁꯨ ꯃꯗꯨ ꯃꯈꯥ ꯇꯥꯅ ꯍꯪꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯁꯤ ꯇꯧꯗꯦꯅ ꯍꯪꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯈꯨꯝꯃꯛꯈꯤꯕ ꯑꯅꯧꯕ ꯁꯤಎꯝꯒꯤ ꯄꯥꯎꯈꯨꯝꯁꯦ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯎꯅꯔꯒ ꯂꯩꯕꯅꯤꯅ ꯃꯁꯤꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯔꯨꯂꯤꯡꯒꯤ ꯋꯥ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯆꯤꯡꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯗꯨꯝ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯁꯦꯅ ꯍꯥꯟꯅ ꯄꯤꯊꯣꯛꯄꯗꯁꯨ ꯃꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯔꯦꯁ ꯇꯧꯊꯕ ꯃꯥꯜꯂꯤ ꯍꯥꯏꯕ ꯄꯥꯎꯈꯨꯝꯁꯤ ꯌꯥꯝ ꯁꯣꯔꯠ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯔꯛꯈꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯑꯥꯔꯇꯤꯀꯜ 356 ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ 355ꯁꯤ ꯁ꯭ꯇꯤꯜ ꯑꯗꯨꯝ ꯍꯤꯡꯉꯒ ꯂꯩꯔꯤꯕ꯭ꯔꯥ 356ꯁꯤ ꯑꯦꯅꯤ ꯇꯥꯏꯝ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ ꯐꯤꯕꯝꯗ ꯃꯅꯤꯄꯨꯔꯁꯤ ꯊꯝꯂꯤꯕ꯭ꯔꯥ ꯏꯃꯔꯖꯦꯟꯁꯤꯒꯤ ꯀꯩꯅꯣꯗꯨꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗꯨꯗ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯁ꯭ꯇꯤꯜ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯀꯣꯏꯁꯟ ꯑꯃ ꯂꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯥꯔꯇꯤꯀꯜ 355 ꯏꯝꯄꯣꯖ ꯇꯧꯁꯤꯜꯂꯒ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯃꯗꯗꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯩꯅꯣꯗ ꯃꯈꯣꯏꯒꯤ ꯌꯨꯅꯤꯌꯟꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩꯕ ꯑꯃ ꯊꯣꯛꯏ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯁꯥꯒꯤ ꯁ꯭ꯇꯦꯠꯀꯤ ꯁꯕꯖꯦꯛ ꯑꯣꯏꯅ ꯂꯩꯖꯒꯗꯕ ꯄꯣꯠꯇꯨ ꯁ꯭ꯇꯦꯠꯅ ꯍꯧꯖꯤꯛꯃꯛꯁꯨ ꯑꯗꯨꯝ ꯄꯥꯏꯗꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯁ꯭ꯇꯤꯜ ꯃꯁꯤꯗ ꯑꯥꯔꯇꯤꯀꯜ 355ꯁꯦ ꯁꯤꯃꯁꯨ ꯐꯖꯅ ꯊꯝꯖꯟꯕ ꯌꯥꯕꯒꯤ ꯄꯣꯠꯇ ꯁꯨꯃꯥꯏꯅ ꯂꯥꯂꯣꯡ ꯌꯥꯠꯂꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯉꯔꯥꯡ ꯃꯈꯣꯏ ꯃꯤꯑꯣꯏ 25ꯅ ꯁꯥꯕ ꯄꯣꯠ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯀꯣꯀꯣꯃꯤ ꯀꯟꯚꯦꯅꯔ ꯇꯥꯃꯣ ꯖꯤꯇꯦꯟꯗ꯭ꯔ ꯑꯣꯖꯥ ꯖꯤꯇꯦꯟꯗ꯭ꯔ ꯏꯉꯣꯝꯕꯅ ꯍꯧꯔꯀꯥꯟꯗ ꯊꯣꯝꯖꯤꯟꯕ ꯃꯣꯏ ꯁꯦꯟꯁꯁꯀꯤ ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯟꯕ ꯃꯇꯝꯗ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ 4 ꯑꯗꯨꯒ ꯖꯣꯏꯟꯠ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯃꯥꯒꯤ ꯔꯤꯄꯣꯔꯠꯇ ꯉꯔꯥꯡ ꯌꯥꯎꯕꯅꯤ ꯑꯗꯩꯗ ꯍꯧꯖꯤꯛ ꯃꯥꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯍꯨꯝꯈꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯦꯟꯠ ꯀꯟꯇꯦꯛꯁꯨꯋꯦꯜ ꯁꯤꯅꯥꯔꯤꯑꯣꯁꯤꯗ ꯃꯁꯤꯗ ꯕꯦꯖ ꯇꯧꯔꯒ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯍꯨꯝꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯇꯤꯛ ꯆꯥꯅ ꯐꯪꯈꯤꯗꯦ ꯋꯥꯍꯪꯗꯨꯅ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯌꯥꯎꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯎꯏ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯒꯤ ꯀꯣꯏꯁꯟ ꯄꯥꯎꯈꯨꯝ ꯐꯪꯗꯦ ꯍꯥꯏꯕ ꯑꯗꯣ ꯑꯅꯤꯁꯨꯕꯗ ꯀꯔꯤꯒꯨꯝꯕ ꯁꯦꯟꯁꯁ ꯑꯁꯤ ꯊꯤꯕ ꯇꯥꯔꯒꯗꯤ IDPꯁꯤꯡꯒꯤ ꯍꯥꯎꯁ ꯅꯝꯕꯔ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯩꯈꯣꯏ ꯄꯤꯕ ꯉꯝꯈꯤꯗꯦ ꯑꯍꯨꯝ ꯁꯨꯕꯗ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯊꯤꯈꯤꯕ ꯇꯥꯔꯒꯗꯤ ꯅꯥꯒꯥꯅ ꯅꯥꯒꯥꯒꯤ ꯀꯨꯀꯤꯅ ꯀꯨꯀꯤꯒꯤ ꯃꯩꯇꯩꯅ ꯃꯩꯇꯩꯒꯤ ꯍꯥꯏꯕꯗꯨ ꯇꯥꯒꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗ ꯃꯗꯨ ꯑꯟꯁꯥꯔ ꯄꯤꯔꯛꯇ꯭ꯔꯒꯁꯨ ꯁꯨꯝ ꯇꯛꯈꯥꯏꯅꯔꯛꯄꯗꯒꯤ ꯃꯗꯨꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯌꯥꯔꯛꯇ ꯁꯣꯜꯂꯒ ꯍꯥꯏꯔꯛꯄꯒꯤ ꯄꯣꯠꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯥꯒꯥꯅ ꯅꯥꯒꯥ ꯀꯨꯀꯤꯅ ꯀꯨꯀꯤ ꯃꯩꯇꯩ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯄꯤꯔꯛꯑꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯅꯤꯡꯉꯥꯏꯅꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯏꯚꯟ ꯃꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯈꯪꯗꯦ ꯃꯔꯤ ꯂꯩꯅꯕ ꯃꯌꯥꯝ ꯑꯃ ꯎꯅꯕ ꯐꯪꯗꯕ ꯑꯗꯨꯒ ꯖꯣꯏꯟꯠ ꯗꯥꯏꯔꯦꯛꯇꯔ ꯑꯃꯒ ꯃꯥꯒꯤ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯃꯔꯤꯒꯗꯨꯅ ꯃꯥꯒꯤ ꯄꯤꯔꯛꯄ ꯄꯣꯠꯇꯨꯗ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯑꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃꯈꯛ ꯐꯥꯎꯋꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯦꯟꯁꯁ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯆꯨꯝꯃꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯄꯔꯤꯡ ꯅꯥꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯦꯁꯤꯅꯔꯤꯁꯤꯡꯁꯤꯁꯨ ꯊꯕꯛ ꯇꯧꯍꯜꯂꯀꯥꯟꯗ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯋꯥꯔ ꯄꯤꯔꯀꯥꯟꯗ ꯅꯤꯡꯊꯤꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯇꯧꯍꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯊꯛꯇ ꯂꯥꯏꯟ ꯑꯣꯐ ꯑꯦꯛꯁꯟꯁ ꯃꯌꯥꯝꯁꯤꯡꯁꯦ CSOꯁꯤꯡꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯀꯩꯅꯣꯗ ꯃꯃꯥꯡꯗ ꯐꯣꯀꯁ ꯇꯧꯕꯤꯔꯒ ꯅꯤꯡꯊꯤꯖꯅ ꯃꯈꯣꯏꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯤꯕ ꯑꯃ ꯆꯪꯉꯤ ꯃꯔꯝꯗꯤ ꯈꯪꯗꯕꯅꯤꯅ ꯑꯗꯨꯒꯤ NRCꯒꯤꯅꯤꯌꯦ ꯑꯗꯒꯤ ꯁꯦꯟꯁꯁꯀꯤꯅꯦ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯤꯅꯦꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯀꯩꯝ ꯈꯪꯗꯕ ꯄꯣꯠ ꯌꯥꯎꯕ ꯃꯌꯥꯝ ꯌꯥꯎꯔꯤꯁꯦ ꯚꯥꯞ ꯇꯥꯍꯟꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯍꯥꯏꯔꯒ ꯂꯩ ꯑꯗꯨꯒ ꯃꯁꯤꯗꯤ ꯌꯨꯅꯤꯚꯔꯁꯦꯜ ꯇ꯭ꯔꯨꯠꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯅ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯅ ꯊꯝꯂꯒ ꯁꯦꯟꯁꯁ ꯇꯧꯕꯅ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯈꯟꯗꯣꯛꯑꯒ ꯑꯗꯒꯤ ꯃꯈꯣꯏꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯅꯠꯇ꯭ꯔꯒ ꯁꯦꯟꯁꯁ ꯇꯧꯍꯧꯗꯕ ꯃꯔꯝ ꯑꯣꯏꯔꯒꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯇꯥꯡ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯗ ꯑꯆꯧꯕ ꯌꯦꯠꯅꯕ ꯏꯔꯥꯡ ꯀ꯭ꯔꯥꯏꯁꯤꯁ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯄꯁꯨ ꯌꯥꯏꯌꯦꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ NRC ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯃꯔꯝꯗꯨꯁꯨ ꯅꯠꯇ꯭ꯔꯒ ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯑꯣꯠ ꯐꯪꯗ꯭ꯔꯤꯉꯩꯗ ꯂꯩꯔꯝꯕ ꯃꯁꯤꯡꯗꯨꯒꯤ ꯄꯣꯠꯀꯤ ꯄꯥꯔꯁꯦꯟꯇꯦꯖ ꯔꯦꯁꯤꯌꯣ ꯍꯣꯠꯇꯣꯛꯄ ꯃꯇꯝꯗ ꯃꯤꯍꯨꯠꯀꯁꯦ ꯑꯗꯨꯝ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯆꯪꯉꯛꯄ ꯏꯟꯗꯤꯌꯟ ꯅꯠꯇꯕ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯂꯤꯁ ꯁꯥꯔꯒ ꯂꯩꯕ ꯀꯥꯡꯕꯨ ꯅꯟ ꯁꯤꯇꯤꯖꯦꯟ ꯀꯥꯡꯕꯨ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁ ꯀꯥꯡꯕꯨ ꯑꯣꯏꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯆꯤꯡꯊꯅꯕ ꯋꯥꯏꯈꯨ ꯈꯨꯠꯁꯦꯠ ꯆꯠꯄ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯥꯍꯟꯗꯅꯕ ꯍꯣꯠꯅꯕ ꯐꯩ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯦꯁꯤꯅꯔꯤꯁꯤꯡꯁꯨ ꯅꯤꯡꯊꯤꯅ
ꯃꯗꯨꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤ ꯄꯋꯥꯔ ꯄꯤꯗꯨꯅ ꯇꯧꯍꯟꯕ ꯆꯨꯝꯃꯤ ꯍꯥꯏꯔꯛꯏꯁꯦ ꯁ꯭ꯋꯥꯏꯗꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯨꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯦꯚ꯭ꯔꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯦꯚ꯭ꯔꯤ ꯀ꯭ꯔꯥꯏꯝ ꯑꯦꯚ꯭ꯔꯤ ꯀꯟꯐ꯭ꯂꯤꯛ ꯃꯌꯥꯝꯁꯤꯡꯁꯦ ꯃꯄꯥꯟꯒꯤ ꯁꯥꯊꯤ ꯁꯥꯊꯤꯔꯦ ꯍꯥꯏꯅ ꯊꯣꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯊꯣꯛꯏꯁꯦ ꯁꯦꯟꯁꯁꯤꯇꯤꯗ ꯆꯦꯛ ꯇꯧꯍꯧꯔꯒ ꯇꯧꯗꯕ ꯑꯗꯨꯅꯁꯨ ꯃꯆꯥꯛ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯅ ꯀꯩꯅꯣꯒꯤ 2011ꯒꯤ ꯁꯦꯟꯁꯁꯇ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯠꯅꯗꯅ ꯂꯩꯈꯤꯕ 21 ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯒ ꯑꯁꯥꯝꯒꯤꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯌꯥꯝ ꯑꯃ ꯃꯣꯏꯅ ꯋꯥꯔꯦꯞ ꯃꯌꯥꯝ ꯑꯃ ꯂꯧꯍꯟꯕ ꯈꯣꯠ ꯇꯧꯔꯒ ꯀꯣꯟꯅ NRCꯒ ꯑꯞꯗꯦꯠ ꯇꯧꯔꯒ ꯇꯧꯈꯤꯕꯒꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯂꯩꯔꯤꯕ ꯁꯣ ꯀꯣꯜ ꯏꯂꯦꯛꯇꯦꯠ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯁꯤꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯁꯤꯅ ꯑꯗꯨ ꯃꯈꯣꯏꯅ ꯇꯧꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯁꯛꯇꯤ ꯄꯥꯡꯒꯜ ꯄꯨꯟꯁꯤꯟꯅꯗꯨꯅ ꯃꯗꯨ ꯄꯨꯈꯠꯂꯒ ꯇꯧꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯃꯛꯇꯤ ꯃꯤꯒꯤ ꯑꯩꯉꯣꯟꯗꯒꯤ ꯀꯣꯄꯤ ꯇꯧꯔꯒ ꯇꯧꯁꯦ ꯍꯥꯏꯕ ꯋꯥꯐꯝ ꯅꯠꯇꯦ ꯑꯗꯨꯒ ꯂꯣꯅ ꯑꯩꯈꯣꯏ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯑꯩꯈꯣꯏ ꯁꯤꯇꯤꯖꯦꯟ ꯃꯣꯏꯅ ꯄꯤꯔꯤꯕ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯤꯡ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯔꯥꯏꯠ ꯃꯌꯥꯝꯁꯤꯡꯁꯤꯗꯤ ꯐꯪꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯏꯁꯥ ꯍꯣꯠꯅꯖꯗ꯭ꯔꯒꯗꯤ ꯃꯤꯇꯣꯞꯅ ꯂꯥꯛꯑꯒ ꯍꯣꯠꯅꯕꯤꯔꯣꯏ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯤꯇꯣꯞ ꯃꯌꯥꯝ ꯑꯃꯅ ꯃꯄꯨ ꯁꯥꯅꯕ ꯍꯣꯠꯅꯔꯛꯏꯕꯁꯤ ꯐꯝꯕ ꯆꯠꯂꯒ ꯍꯤꯞꯄ ꯆꯠꯂꯤ ꯍꯥꯏꯕ ꯑꯗꯨꯒ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯣꯏꯔꯕ ꯑꯩꯅ ꯇꯣꯏꯅ ꯇꯔꯝ ꯇꯧꯖꯕ ꯍꯦꯕꯤꯆꯨꯋꯦꯜ ꯂꯥꯏꯌꯔꯁ ꯍꯥꯏꯕꯗꯣ ꯃꯣꯏ ꯃꯌꯥꯝꯁꯤꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯇ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯇ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯗ ꯁꯤꯡꯆꯦꯞ ꯃꯌꯥꯝ ꯑꯃ ꯃꯈꯟ ꯃꯈꯟꯒꯤ ꯁꯤꯡꯆꯦꯞ ꯃꯌꯥꯝ ꯑꯃ ꯊꯥꯔꯛꯄ ꯄꯣꯠꯁꯤꯗ ꯁꯦꯟꯁꯁ NRC ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯑꯦꯇꯦꯟꯗꯦꯟꯁ ꯁꯤꯅꯒ ꯆꯤꯡꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯝ ꯁꯤꯡꯆꯦꯞ ꯑꯆꯧꯕ ꯑꯃꯃꯝꯗꯤ ꯑꯣꯏꯗꯦ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ